Gol chan ba khuding mahak na laimai thakta marai bak sok tuna mapuda thawni jai sajada tawi masina muslim lining gi chatnabi bu malem prithibi asida ikai khumnabagi masak hengat halli na pung mapan lom changna nungti gi football practice tawnabagi damak hairiba club asida chatkhi lupa karor chamri lakh humdra henba senphamni record breaking oina chahi ahum mahakpu happiness maker haina khangnai roja aduma thamduna match sing sanaki Stanford University gi research study amagi matung inna muslim singi mathakta tawba hate crime miot minai gi thodok sing 18.9% ta hanthaki Mohammad Salah football gi lamda Egyptian king haina khangnai mahak 15 June 1992 da Egypt ki nagrik kauba khungang amada pokhi Maleng gi maming chatpa amasung aphawa winger gi position da sanaba singi manungda saknai ba footballer amoina singthanai Mohammad Salah gi imung sel thumgi phibam kaya phaba oirakte adum oinamak football sanabagi apamba adudi mahaki mapana pukning thogat piduna amadi pangba yaba mateng pangduna aphawa sanaroi ama oihalakki sanafam maram chana leitrabasu lairak khulakta ball kauduna horakki chahi taramari surakpa adwaida Egypt ki konung Cairo da leiba Al Makaulun haina khangnaba youth club ta changki Nagriktagi Cairo phawbagi lambi ase bus mari manga mathang tongduna amadi handok hanjinda chawrakna pung mapan lom changna nungtigi football practice tawnabagi damak hairiba club asida chatkhi top amadi ka hena hai singba mawongda sanabagi matau ubadagi Al Makaulun hairiba club asina Mohammad Salah bu panthaba tawdana lawsinkhi Salana club asida nauna changlakpa matamda stopper defensive player ama oina sanaki adubu nongma match amada 4-0 da mahaki teamna thoiki adubu dressing room da kaplaga laiba coach amana thengnaki maram hanglubada Salana asumna paukhum pirakhi goal amata chanba ngamdabadagi kaplibani haina hairiba play aduda defense oina sanabana maram oiraga goal amata chankhide mahaki goal chaningbagi patient apamba adu khanglakpadagi coach na mahakpu attacker winger gi position da sanahanki 2010 da Al Makaulun da sanaringai matam adwaida mahaki yangna chenba ngambagi pangal amasung dribbling gi haisingba mawong sing asi ubada Europe ki team singna mangonda mityeng changba horakhi 2012 da Swiss club FC Basel-na Salah bu lawsinkhi masida mahak Swiss Super League trophy anirak lawba ngamkhi amasung UEFA Champions League da Chelsea gi maikaida goal chanduna singthaningai oiba mawongda mai pakpa ngamkhi 2014 da Chelsea da amuk chatkhi adubu ayamba matamda play taba phangkhide standby oina bench da phamduna leiba takhi Maram aduna Italy gi Serie A da loan amasung permanent player oina Florentina amasung AS Roma da mathang sanaba chatkhi Roma da sanaringai mahakna goal kunmapan chanduna mahaki sanabagi mawong hena khumang chawkhatlakhi Europe ki makok thongba forward sanaroi ama oina sakhangnaba horakhi Mohammad Salah gi punsi gi khwaidagi maru oiba tangkak ase mahakna Liverpool da changakhiba matam asini English Premier League ki maming leiraba FC Liverpool na 2017 da Salah bu pound 36.9 million pi duna laiki masi ngasi maki changda India ki paisa da pawa taragadi lupa karor chamri lakh humdra henba senphamni Premier League da hairiba season 2017-18 da Liverpool gi damak goal kunthani thoi chanduna season amada khwaidagi yamna goal chanba ngamba sanaroi ama oina record thamki Salana Liverpool gi oina punna match chamaga 58 lakh Premier League sanabada goal chama chanba ngamki masi club asigi puari da khwaidagi thuna goal chama chanba ngamba record amani Salana Premier League tagi Golden Boot mari rak haibadi 2017-18, 2018-19, 2021-22, 2024-25 hairiba season sing asida lawba ngamki Liverpool da sanaringai UEFA Champions League 2019 lawba ngamki Premier League anirak
haibadi 2019-20 amasung 2024-25 ki season singda lawba ngamkhi asita sunatana FA Cup EFL Cup asina chingba lemjaningai oiraba trophy kaya amasu lawba ngamkhi Premier League ta top foreign goal scorer amasung Champions League ta top African goal scorer ama oina record thamba ngamkhi Salah Egypt national team ki captain oina sanari 2018 FIFA World Cup qualifier match ta Congo gi maikai da penalty da score tawduna Egypt pu chahi 19 gi matungda World Cup ta qualify oiba ngamhanki AFCON Africa Cup of Nations ta Egypt pu 2017 amasung 2021 da final fawe yawhanduna runner up ki position lawki record breaking oina chahi ahum haibadi 2018-2022 amadi 2025 ta PFA Player of the Year lawki FWA Footballer of the Year haibadi 2018-2022 amadi 2025 ta ahumlak lawba ngamkhi African Footballer of the Year haibadi 2017 amasung 2018 anirak lawki FIFA na piba Puskas Award 2018 phangki 2022 da Rangers ki mayok ta mahakna supnatangi minute taruk second tarani thoigi manungda hat-trick goal chanba ngamba sanaroi amasu oiri masina Champions League ki puwari da khwaidagi thuna hat-trick goal chanba ngamba player oiri Mohammad Salah charity amadi atai mateng tawbu yabasing thamoi sengna tawi Mahaki poknafam nagrikta hospital school amasung water treatment plant sing sabada chawna mateng pangli maraibak majati bu nungsijaba amadi mahakna angamba mateng pangduna awaba kaya kokhanba ngamba kathokpatana mathaudang oijaba amasung laita laira kaya gi mateng pangduna thamoi pelhan bagi damak miyamna mahakpu happiness maker haina khangnai Mahak asi naharol singi iconic role model amani Mahaki lining Islam bu yamna maming laina masak takpaga loinana Liverpool FC amasung Egypt national team gi phajaba performance utpa ngamba asina lining laison bu mahakna identity gi ahenba saktam ama oina uhalli goal chanba khuding mahakna laimai thakta marai bak soktuna mapuda thauni jai sajada tawi Masina Muslim lining gi chatnabi bu malem prithibi asida ikai khumnabagi masak hengat halli Islam gi khwaidagi asengba sahar Makkah gi athoiba minglauduna mahaki machanupi bu Makkah haina mingthonli Ramadan haibadi roja gi matamoirabasu mahakna lining gi niyom induna maru oiba placing sanagadaba leirabasu mahak roja adumak thamduna match sing sanaki European football da salana achobi ithil ama piduna Muslim singda yengba mityeng chawna hongdok khalli masibu sala effect haina khangnai Stanford University gi research study amagi matung inna 2017 da salana Liverpool FC da changakhraba matung Merseyside ta Muslim singi mathakta tawba hate crime miot minai gi thaudok sing 18.9% ta hanthaki Liverpool gi fan singna mahaki lining bu thagat laduna stadium da asumna saisak if he is good enough for you he is good enough for me if he scores another few then I will be Muslim too wahi singasina stadium nilhan khibani Muhammad Salah gi achamba matau mapukchel sengba mathau masakhangba mapubu ningjaba samna hairabada dharma leiba misak ama oibana amadi mahakna football masana da miyambu pukning pelhanba ngamba asina chingba singasina western sports media da Muslim lining gi chatnabi singbu anauba mayol amada purakpa ngamhanli Salah ngasidi Liverpool thadoktuna Turkey gi Super League club Trabzonspor haina khangnaba club amada achauba senpham amaga loinana sign tawkhre Haujiki oinadi chahi anigi oina mahak hairiba Turkey gi club asida sanaga dauri yengbiriba mayambu thagachari video matek asi yengba nungairabadi chanbiduna subscribe tawiyu like amadi share tawibasu kawbiganu haina ningsingjari pumnamakpu hanna thagachari